ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯀꯩꯒꯤ ꯅꯪꯒ ꯇꯨꯝꯗꯣꯏꯕ ꯅꯪ ꯀꯥꯏꯗꯅꯣꯝ ꯇꯨꯝꯒꯦ ꯇꯨꯝꯃꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯣꯐꯥꯗꯔ ꯀꯩꯅꯣꯝ ꯇꯨꯝꯃꯨꯒꯦ ꯗꯣꯂꯤ 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 ꯀꯩꯅꯣ ꯗꯣꯂꯤꯗꯤ ꯍꯥꯟꯅ ꯃꯤꯒꯧꯗꯣ ꯑꯝꯇ ꯑꯣꯟꯊꯣꯛ ꯀꯩꯅꯣ ꯁꯤꯕꯣ ꯀꯩ ꯀꯥꯏꯒꯦ ꯀꯩꯅꯣ ꯀꯩ ꯀꯥꯏꯒꯤꯕ ꯐꯨꯔꯛꯆꯅꯤ ꯑꯉꯥꯡꯒ ꯏꯅꯝꯃ ꯀꯧ ꯍꯧꯖꯤꯛꯇꯤ ꯀꯧ ꯁꯠ ꯀꯧ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯧꯁꯜꯂꯒ ꯃꯥꯅꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯅꯝꯃ ꯑꯣꯏꯔꯕꯅꯤ ꯏꯅꯝꯃ ꯀꯧ ꯌꯥꯝ ꯊꯨꯅ ꯀꯧ ꯑꯁ ꯍꯩꯅꯗꯦ ꯏꯅꯝꯃ ꯑꯁ ꯍꯩꯅꯗꯦ ꯃꯤ ꯇꯥꯃꯣ ꯅꯪꯕꯣ ꯍꯦ ꯍꯩꯅꯗꯕ ꯌꯥꯔꯣꯏ ꯏꯅꯝꯃ ꯀꯧ ꯑꯁ ꯏꯅꯝꯃ ꯏꯅꯝꯃꯧ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯑꯉꯥꯡ ꯊꯛꯀ ꯈꯪꯗꯕꯁꯤꯡꯁꯦ ꯇꯥꯛꯑꯝꯃꯤꯅꯤ ꯌꯥꯔꯦ ꯄꯛꯇꯦ ꯇꯥꯅꯤꯡꯗꯕꯅꯕ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯗꯨꯀꯥꯟ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯁꯦꯀꯦꯟ ꯍꯦꯟ ꯌꯥꯝ ꯌꯣꯜꯍꯧꯋꯤ ꯂꯥꯛꯑꯣ ꯑꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯥꯡ ꯐꯥꯡꯒ ꯇꯧꯔꯝꯃꯗꯤ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯀꯗꯧꯅꯤ ꯑꯩꯗꯤ ꯅꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯈꯪꯗꯦ ꯅꯣꯏ ꯇꯥꯃꯣꯅ ꯅꯝꯗꯅ ꯐꯥꯏꯅꯤ ꯑꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯑꯁ ꯌꯥꯏꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯅꯣꯏ ꯇꯥꯃꯣꯗꯣ ꯀꯣꯜ ꯑꯝꯇ ꯇꯧ ꯍꯜꯂꯛꯇ꯭ꯔꯤꯕꯅ ꯑꯦ ꯐꯣꯟ ꯆꯠꯇꯦꯅꯦ ꯑꯩꯗꯤ ꯏ ꯀꯥꯔꯕꯅꯦ ꯅꯣꯏ ꯇꯥꯃꯣꯁꯦ ꯑꯗꯣ ꯈꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯁꯥꯎꯕꯁꯨ ꯉꯝꯗꯦ ꯅꯣꯛꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯣ ꯅꯪꯅ ꯊꯣꯡꯕꯗꯣ ꯄꯥꯕꯨꯡ ꯍꯣꯏꯗꯗꯤ ꯑꯩꯅ ꯊꯣꯡꯕꯅꯦ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯏꯁ ꯑꯗꯨꯕꯨꯗꯤ ꯒꯦꯡꯁꯇꯔꯅ ꯀꯥꯡꯁꯣꯏ ꯆꯥ ꯌꯥꯕ꯭ꯔꯥꯅꯦ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯆꯥꯔꯣꯏ ꯆꯥꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ ꯃꯤꯅ ꯅꯨꯡꯁꯤꯅ ꯆꯥꯛꯆꯥꯎ ꯂꯥꯛꯑꯒ ꯐꯠꯇꯕ ꯍꯥꯏꯁꯤꯅꯤ ꯑꯦ ꯀꯥꯏ ꯆꯠꯂꯣꯏꯕ ꯅꯣꯏꯗ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯂꯥꯛꯑꯣ ꯆꯥ ꯊꯧꯁꯤ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤꯁꯤ ꯈꯥꯝꯃꯝꯒꯦꯀꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤꯗ ꯑꯗꯣ ꯆꯥꯛꯆꯥ ꯍꯟꯈ꯭ꯔꯣꯀꯣ ꯀꯣ ꯁꯦꯕ ꯀꯦꯟꯅꯩꯌꯦ ꯌꯥꯝꯅ ꯑꯗꯨ ꯌꯦꯟꯗꯣ ꯀꯣꯛ ꯂꯩꯔꯣꯗꯅ ꯍꯣꯏ ꯑꯩ ꯂꯩꯔꯨꯔꯒꯦ ꯌꯥꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯣ ꯑꯩ ꯂꯩꯔꯨꯔꯒꯦ ꯅꯪ ꯃꯥꯒ ꯇꯨꯃꯤꯟꯅꯩꯔꯣ ꯇꯨꯃꯤꯟꯅꯗꯦꯍꯦ ꯃꯥꯒ ꯑꯩꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯃꯨꯔꯁꯤ ꯂꯥꯛꯑꯣ
ꯇꯥꯏꯌꯦ ꯀꯩꯗꯧꯔꯒꯦ 이남아, 어디 내 입장하기가? ꯆꯪꯉꯣ ꯆꯪꯉꯣ 세 exam pass tꯧꯔꯛꯄꯒꯤ 시ꯒꯨꯝꯕ ꯄꯣꯠꯁꯦ ꯄꯤꯔꯒ ꯑꯩꯅ ꯄꯪꯊꯒꯅꯤ ꯈꯟꯕ꯭ꯔꯣ ꯍꯦ ꯇꯞꯅ ꯉꯥꯡꯉꯨ ꯄꯥꯕꯨꯡ ꯑꯣꯏꯇꯥꯅꯤ ꯍꯥꯟꯅ ꯈꯟꯊꯍꯧꯕꯗꯤ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯑꯃꯣꯠꯄ ꯐꯠꯇꯕ ꯀꯣꯝꯗ ꯀꯣꯊꯣꯛꯇꯨꯅ ꯅꯪꯕꯨ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯁꯤꯗ ꯇꯤꯜꯍꯟꯖꯒꯦ ꯈꯟꯖꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯔꯥꯅꯤ ꯑꯃꯣꯠꯄ ꯄꯥꯔꯇꯤ ꯀꯣꯝꯗ ꯀꯨꯝꯃꯨꯔꯒ ꯑꯩꯉꯣꯟꯗ ꯀꯩ ꯈꯪꯒꯠꯂꯛꯏꯅꯣ ꯀꯩꯒꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯅꯣ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯔꯒ ꯆꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯌꯦꯡꯉꯨꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯐꯊꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛꯇꯣ ꯁꯣꯏꯗ꯭ꯔꯤꯀꯥꯟꯗ ꯈꯟꯊꯕꯅꯗꯤ ꯐꯠꯇꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯅꯄꯨꯔꯣꯏꯕꯃꯛꯅꯦ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯊꯧꯒꯟ ꯇꯧꯕꯗꯤ ꯀꯩ ꯀꯥꯏ ꯅꯪꯅ ꯂꯝꯅꯥꯟꯕ ꯑꯃꯒ ꯂꯣꯏꯅꯔ ꯂꯩꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯗꯣ ꯀꯛꯈꯣ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦ ꯈꯪꯉꯕ
ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯅꯪꯒꯤ ꯋꯥꯔꯛꯇꯕ ꯅꯇꯧꯗꯣ ꯁꯤꯗ ꯎꯠꯂꯛꯀꯅꯨ ꯉꯁꯤꯗꯒꯤꯅꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯑꯣꯡꯗꯣ ꯎꯠꯂꯛꯀꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯅꯦ ꯂꯣꯏꯁꯜꯂꯨ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? Kana? ꯁꯦ ꯅꯪ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯍꯜꯂꯣ. ꯑꯁ ꯁꯣꯝꯗ ꯑꯩ ꯁꯤꯗꯧꯔꯦ ꯆꯪꯉꯣꯅꯦ ꯉꯥꯏꯈꯣꯍꯦ ꯂꯥꯛꯑꯦ ꯄꯦꯜꯂꯕꯅꯤꯍꯦ ꯍꯜꯂꯣ ꯀꯩꯝꯇ ꯍꯥꯏꯖꯒꯦꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯐꯣꯟꯁꯤꯒꯤ ꯃꯄꯨꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯒꯗꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯖꯦꯅꯤꯝꯁꯇꯅꯦ Kaya rin no naman. ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯌꯦ Kaya no hasibo. ꯄꯥꯕꯨꯡꯗꯝꯗ ꯐꯣꯟ ꯇꯧꯁꯤ ꯂꯥꯛꯑꯣ ꯇꯥꯕ꯭ꯔꯣ ꯑꯁ ꯀꯣꯛ ꯂꯥꯝꯃꯤꯅ ꯀꯥꯟꯁꯤꯗ ꯇꯥꯒꯤꯗꯧꯅꯤ ꯀꯩꯗꯧꯔꯒꯦ ꯈꯣꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ
ꯄꯥꯏꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯨꯒꯤ 이비엠마 동포 레기브 나트로 ꯂꯩꯒꯤꯝꯅꯤ ꯀꯀꯥ 이스 다자주 거 능보 능 누빠도 아이기 이만함니네 ꯁꯛꯇꯥ ꯁꯤꯒ 카이드 레기게 ꯀꯥꯗ ꯂꯩꯕꯅꯤ ꯀꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯨ 동포 동포 파모이다. 그대로 그냥 뭐 나사 크라 파라보 파르파레. 오피스키디 공항 가 있다고 너미 크라니 레디 삿베 아니다. 남들 순감되나 그렇다더디 타복신게 밴딩 로이 레아니다. 다주 파슬라카더레. nengi 아르갈로고 누피세 호지부 누시나드리바 아이나 라고다기 마이통제 아동 뽀물레 강디다. 마나 레디 피뱀시 오닝 그라자니. 누시바시 그래디 마수 타트는데 야로 아도 아코 에포미 쿠셈티 잉시다나. 양 하우바 통모이 카기네 강소이 통어수 무럭디 사드자네 아도 강디. 아돔 어디 하고잔. ꯗꯣꯂꯤ ꯅꯃꯥ ꯍꯣꯔꯦꯟ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤꯗꯅ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯉꯨꯒꯦꯀꯣ ꯍꯪꯉꯣ ꯑꯩ ꯏꯁꯩ ꯌꯦꯡ ꯆꯧꯗꯣꯏꯅꯤꯀꯣ 그나가 사티바 낭디. ꯁꯔꯖꯨ ꯍꯣꯏ ꯃꯥꯌꯨꯐꯤ ꯍꯣꯏꯒꯅꯤ 마이 피디 그나가 라우티바. ꯉꯁꯥꯏ ꯂꯥꯛꯑꯦ ꯀꯩꯅꯣ ꯀꯨꯏꯔꯦ ꯂꯥꯛꯄ 모디 사이싱 짜그라바. ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯠꯂꯨꯒꯦꯀꯣ 아이제 학장 엄대까지 겸 칸다베 왔는데. ꯅꯪ ꯐꯗꯨꯗꯤ ꯀꯩꯅꯣ 야리살로. 난 구시 떨어 야리살로. ꯅꯣꯏ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯕꯦꯟ ꯅꯨꯄꯥꯁꯤꯅ ꯏꯁꯧ ꯂꯥꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯃꯇꯨꯡꯗꯗꯤ ꯁꯨꯡꯂꯥ ꯂꯥꯛꯑꯔꯣꯏ ꯔꯣꯃꯥꯟꯁ ꯑꯗꯨꯝ ꯇꯧ ꯂꯩ ꯍꯥꯏꯕ ꯇꯨꯀꯠꯆꯩ ꯌꯥꯝ ꯑꯁ ꯃꯤ ꯃꯁꯥ ꯉꯝꯗ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯏ ꯇꯧꯔꯣ ꯍꯣꯏ ꯅꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯈꯤꯒꯦꯀꯣ ꯆꯠꯁꯂꯥ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ ꯉꯁꯤꯈꯛ ꯏꯃꯥꯟꯅꯕꯤ ꯂꯥꯛꯄꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯕ ꯌꯥꯕꯅꯦꯕ 야리시 이쇼 랑레는 꼭시암시 꼬엄따나무. 그도리게 꼭 넘어 보게 되게.